अहानबदा मरुओइबा पाव मिटोप खंदोकपगी महूत येलहौमीसिंगबु नमशिनुना थमलगा लेंगाक कायदनबा होटनबना मरुओइना लौरी हाइना कैंपेन फॉर जस्ट एंड फेयर डेलिमिटेशन की फाइनेंस सेक्रेटरी सुनील कलामना फोंदोखरी अमसोंग इम्फाल ईस्ट की ख्वाई टेलीपटीदा ngasi ayu eviction drive chathabada mafam adugi miyamna athingba pirakpadagi chauna ungkhatnakri खुरमजरी नॉर्थ विंडो टीवी ने संदुक्चरीबा नुमिदांगी मनपुरी पाव मियंग ताबीरीबा पुमदमपु अहानबा मक्कदा उंगशम लिरलना तराम नौजरी हौजमियाम द पाव मचा खाइन पिजरी मितो खंदोकपगी महूत येलहौमीसिंगबु नमसिनना थमलगा लेंगा कायदनबा होटनबना मरुओइना लौरी हाइना कैंपेन फॉर जस्ट एंड फेयर डेलिमिटेशन की फाइनेंस सेक्रेटरी सुनील कलामना फोंदोखरी JFD Haureibi Apunba Marapaibi Amadi Haureibi Apunba Lufna Senduna Haureibi Kangjebung Community Hall the Pangtokiba updating NRC before census ki matangda Miyangi Mifunga Mari Lenina Fongdokibani Sunil Kalamna Makha Taraduna Lamdamase Noma Kangdana Yumthangnari Balaybak Singdagi Narolda Changsilakliba Mitop Singh Khandokshi Haiba Wahi Asina Pali Balengak Asigi Kwaidigi Asawa Wahi Oiri मितो खंदोकपबुदी लमदमसगी येलहौमीसिंगबु नमशिनुना थमलगा लेंगा कायदनबा होटनबना हेन मरु ओइ हाइना लौरी लोइनना डिप्यूटी चीफ मिनिस्टर 𝐶𝐞𝐬𝐬 मायुक्ता थबक तौबदा युमनाम खेमचानगी लेंगाक तुगनी हाइबगी चिंगनबा अमा लेबना लेंगाक असिना तौगदबा थौदांग कया तौबा ngamdana लेरी मितो खंदोकनबा होटनबदा मियामना लाउ खोंगलबसु लेंगाक असिना ताशिन उशिनदना लेरिबा असि खोशाउनरबा मियामना नोंगमदि सोइदना लमजाउ सरोकता थोक्तुना इहिंग नाहिंग ताबगी थबक चथरकलोय हाइनिंगाय लेते लमदम असिदगी मितो खंदोकपियु हाइना मरी लेनबा सिंगदसु कयारक तक्षिनख्रे अदुबु लमदम असिगी लुचिंगबा सिंगना सेंटरगी लुचिंगबा सिंगदा लमदम असिगी मिरो मितो खंदोकनबा तक्षिनबा ngamdriba karigino amadi lamdam asidagi मितो खंदोकट्रिबा फावबा स्टेट असिदा सेंसस चौबिगनु मितो खंदोक्तना सेंसस चौबा तारबदी तुमदना लेरिबा लेंगाक असिगी मथक्ता इहौ हौबा नतना अतोपा पांबा यमत लेते सेंसस चौगदबा था अनि खक्ता ngaishilakलबा मतम असि फावबदा स्टेट असिगी हौजिक ओरिबा फिबम असिगी येंगलगा सेंसस इथोपगी थौरांग लेंगाक असिना पाइखतपा उदे मियामगी अनिंगबा अपामबगी मायुक्ता सेंसस चौनबा थौरांग लेबा लेंगाक असि अंगपा फावी मितो पानबा याद्रबा लमदम असिदगी मितो खंदोक्सी हाइबदा सावरिबा लेंगाक असिगी मरुओइबा मरमदी स्टेट असिदा मतम कुइना पियार लेंगाक लेरुरबा मतुंग हंदक्ता नौना सेमकिबा लेंगाक असि कांगलुप फुरुक खाइबा लेंगाक अमा ओइना सेमकिबा असिना अचौबा मचाक अमा ओइहलिब्रा हाइबसी वहंग अमा ओइना हंगनिंगली मालेमगी मफम अमतदा थोखिद्रबा मवोंग द स्टेट असिदा चीफ मिनिस्टर अहोम थमजिंदुना लेंगाक चलाइबा हाइबसी कैदौनुंगदा अफबा खक ओइबा ngamloi स्टेट असिबु मचेट अहोम थोकना थुगाइनबा सेंटर गी लुचिंगबा सिंगना सिलकपा थवोंगनी हाइबसी एखोगी लुचिंगबा सिंग असिना खंगबा मथौ ताइ लोइनना तुंगी मिरोगी खनबा ngamdaba लेंगाक असिना हेना लुइ खंदुना तुमनुना लेरिबा एखोगी लुचिंगबा सिंग हौदोकपा मथौ तारकले अमदे हौजिकी मिरोल एखोइना तुंगी मिरोलगी दमकता अफबा थबक खरा तौरंबा हाइबसी एखोइगी इथौदांगनि खंदुना लमदम असिदगी मितोक मियानचा सिंग खंदोकनबा JFD ना होनरकलिबा सिदा मतम मतमगी ओइबा खोंथांग सिंगदा मियामसु अंगम मतेंग पांगबियु हाइकी India dengan Eropa yang dalam India dengan Eropa aluga nanti tuan ini India ada di Germany betul sama aku pun itu ama apa kau mana India ada Eropa apa kau di Lakar dah dari Bangladesh mah jadi itu tidak ada na jadi itu begini ya
aduga aiba managing people that they are update of the company kai the deal to give abo danda makina foreigner ki ek kale because ya saja adu da amada kai kujaro danda 1939 da the revolution of the foreigner ke kinakule madu apna kala ko tabri madu din ke adi matunda 1946 da foreigner ke eminam ko adi matunda 2000 da मेरा चीजें आपको करवा था ऐसे ऐसे मुझे बनाने हमको को टारगेट ही असल की इंडिया सिटी में मत बोलो बिल्कुल को टारगेट ही करेंगे इन मसूदी फैला हमारे में अभी मत का मसी है जो कंगू लेकर जिसको मैं मुझे आए कंगू में आपको नहीं पहले करने वाली में आपको ना अभी ये जापान हमारा मसी है जो लाल होगा तो कोई निकाल का सेपरेट एडमिनिस्ट्रेशन का itu menjadi maka sebuah pulau skin nak itu Tuhan menjaga menjaga maka pulau ini nanti pulau ini nanti kamu pulau ini mungkin sampai nak sampai ke ayam pulau boleh apa sendiri ini apa hari ini saya mungkin nak menjaga apa pulau ini maka Tuhan menjaga apa sampai nak pulau ini hari ini pulau sudah tahu ini ini tahun lengkap ai nanti lapuk tahu ada lapuk tu nanti lengkap ai ini tahu apa saya ada sebelum kita sekali isi baru kita nak mula sarkar payah lengkap kali ini adalah sarkar sendiri adalah lengkap ini boleh Mito kendali itu mito apa berpergi yang sekali belum saja nampak lepas apa sekali hari itu boleh isi untuk dulu ada nama apa mencari jenak itu program teroris ada ni kalau kemudian betul kita kena apa masih dengan apa yang lagi kita kena hari sekarang dulu ya mencari jenak terang si sekarang dulu ni, aduh tadi, wah anda dari ini apa? Aduh tadi, dari ini posisi dah, mikro sudah bersudah, mikro bersudah nakar lagi. Aduh tadi, iPhone dah, untuk keluar terus sudah orang itu lega dari ashab orang lagi, posisi. Aduh tadi, hari posisi ini, bukan selakar orang ada keluar. Aduh mikro kira saya, orang biasa, anu turun mana, kira nama apa orang Imphal East ki Khurai Telepati da ngasi ayuk eviction drive chathabada mafam adugi miyamna athengba pirakpadagi chawna ungkhatnakri lengak ki khaslen da sajinba dukan amadi yumsing sidoknaba Imphal East ki DC na thokiba order matung inna eviction drive chathaba hokibani hairi adubu eviction chathaba yaroi haina mafam adugi miyamna athengba pirakhi Pawadu Fangbaga MLA 𝐻𝐸𝐬 Miyamaduga Yashinaba Puraknaba Honaki Adubu Ngamdabana ASIO Amadi Aday official singa Miyamaduga Wari Sanaraba Matungda Makhatana eviction chathaki Nambol Naurem Panthoibi Lekaidagi Layoi Krabi Naurem Ningol Moirang Them Ombi Ivo Ngapigani Ibemhal Devi Gimingda Ibemhal gi machanupa Moirang Them Borbabu Mamongnupi RK Sonia Elias Naubisana Amadi Imung Manungna Katpa Nauna Saba Ima Panthoibi gi Sanathong Sabaloireba Matungda Ngasi Sangakri Sangabagi Thoromaduda Lining Laishoga Loinena Pangthoktuna Nambol Naurem Panthoibi Lekaidagi Hauzikna Sagolban Bijoy Govinda Lekaida Laikraba Ibemhalgi Machanupa Moirangthem Borbabu Amadi Mahaki Loinabi Soniana Ribbon Kaktuna Sangaraba Matungda Miyamda Sanathongadu Kushinaki
Moirangthem Borbabu na fongdokhibada ima panthoibina mahapu thaujalbiba kayana mahakna punsida pangthoke khanba thabak kaya pangthokpa ngamli maramasina ima panthoibigidamak fazaba sanathong amadi katke haiduna katpani haiki Borbabu gi loinabi Soniana mahakki manglanda ima asibu uwa fangba amadi imana thaujalbiba kayabu ikai khumnajaduna mahakki imung manung tanaraga sanathong asi katjabani haiki ngasi asungaba gate asi agi lambam masle horiba nawel praja naiben allaman murmapang samjaba mayang mafamda amadi agi hek pokchaba ima sigi makhathang yimjidagini aduna marmare haga imagi minda aina asi asungaba gate asi katki hana khanjagi badagi asi asungaba gate asi nawel praja mayang mafamda amadi imagi minda amadi agi yamna nuksijaba aina hujimang lepseiba panthoibi ima ibe magi tawbungamba saktina aingonda kaya changang kaya ta masaibo awaba kaya kalbigiba adigi ngaiba kaya ai saru onbigiba adigi mahina masina aigi asulabana manam yam da gate asi nawember da gi mafanda katman jabane hana yam mafanda thamjage yam thajai aigi mangda su ugi thajabai matung lai loi ngamni imana loi pibani masih kali sizo koi yam lai da kota katpanati mayam nu cukat piu habi ta koi angam batau laga angam bakhatang kasaban Apunba Maira Paibi Chingarel Tespur Faknung Sangomsang amasung mana ingkhol gi Maira Paibi ima singa senduna ngasi Chingarel Tespurda wakai khongjang ama sangsinkre hariba wakai khongjang aduda saruya kiba imaibil sing arambai tengol gi itinau sing faba yaroi fa kiba tengoloi sing condition amata yawna thadokadabani haiba kholau kya lauki manipurda kuki leiba yaroi arambai tengol leiramdrabadi manipur leiramdabasu yai irang horopada state force kaidauraga leiki central amadi state government na thogliba lana sigidai ta pumnamak laugadabani haiba pleka sing paiki ngangom sanahandi kobi ima amana hai ngasi thogliba irang lal asi lengang tofom thokpa thabak matam chana tahodabadagi thokpani sikhiba thawai kaya mafam khangtriba ichilinaw kaya gi chaina khanglingai landam asigi icha inaw sing faba punba asi leptragadi amukta thoktriba ihaw ama lakpa suyai haina mahakna phungdukhi Landamida thoiba irang tamthiraba sathiraba haidraba palhidraba tahidraba yemhidraba hoidraba sugumba mayam asigi manung asida hana mamangda hemchit amadi ninthongambi asumba sikok tolangin khangdri amadi leimokong ami kemdagi mangi butamanchiki matang khangmangamdi yamna ubungamdi khangmangamdi amasung hojirida angang masa apikpa kaimta khangriba adugumba nauriba yauna tawriba tamthiraba thokna nipur amadi tongawgi thodo loina yang subun harabada konam mapanga leba ngantani sigi manusda aikogi me 2003 dagi landam da puroga sakharabiba kina ko deuri singna bage de landara ko habitare sigi lan sigi manusda arambai haina thokiba kumba sa inausing pungaksa iramdam sibu banna bangakku chalabai da mai thoksarakiba singida ifami ko satharapa skumba si athuba matamda hujik pairiba lengaksina condition amata yaudana hadu purokaba jamakta lenga ki sunjari asigumba tawhoi da bahai tare skumba thodokse matung taba purokko tagadi manipur kumbagi oina mama oi kudingmakna amata oina sak manaba adugumba thongdang ama lomunnaraga sajing kidamak lepakani amadi henna kaigumba ama orakpasu yai amasung haukraba jul 18 gi adugumlaba manipur gi oina adukin matik akan na bakfungjang hagadra adukun jul item do ngarang handa hekal likatam dana akogi lekidaba athogo tarani pange phamda ikai khumda utkiba adukun jul item do adudagi hena tamthiba sakhiba haidung khangdaba adugumba akogi manipurgi miyam pumnamak khawnaruba leitana adugumba adudagi henna kanba khungjang ama samsilaba yai hainasu thajaba thami maramdi baliba lenga asina makhoi tawhum thokpa tawdaba khangmam thokpa khangdaba khangmasu khangna uraju usanadaba aduga tamthiraba krai mayam nakal lamatagi hairaga kaigumba amada nakoinana taisanbi haijanbi hadin punjinbi
ꯑꯍꯥꯟꯕ ꯇꯧꯔꯛꯄꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯖꯨꯠ ꯂꯥꯏꯇꯤꯡꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯈꯣꯡꯖꯪ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯃꯤ ꯂꯩꯉꯥꯛꯅ ꯃꯁꯤ ꯈꯪꯕꯤꯌꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭रिꯛ की लांगमैदोंग लेबा लांगमैदोंग कम्युनिटी डेवलपमेंट ब्लॉक की ब्लॉक डेवलपमेंट ऑफिसर वीडियो लेतबना ब्लॉक असगी मखादा लेबा ग्राम पंचायत तरागी जॉब कार्ड होल्डर सिंगी फंगफम तोकपा खुसुमल मतम चाना पीबीद्रे हाइना खोइसाउनरबा जॉब कार्ड होल्डर सिंगना लांगमैदोंग सिटी ब्लॉक की ऑफिस शो लोनसिनबा होटनरुरे ऑफिस ममांग फमजिंदुना वाकत खोंजंग चंगशिनख्रे ngasi ayuk pung 12 rom tarakpada job card holder nupi nupa chamarom lakuna office asigi video leitabana maram oiraga makhoina thabak shuba loikraba singi kusumal pithokpidana leire athuba matamda video thabilaktuna makhoigi kusuman sing pithokpiu haina wakat khongjang changshilakhi loinana खुसुमल पिथोपा ngamdrabadi office asi so lonshil lagani haina office aduki staff sing office ki mapada thopikro haina phongdokhi office ki staff sing thoknarappa haurakpada block asigi manungda leiba gram panchayat kharagi administrative committee gi chairperson khara office aduda lakpaga mapachana duna miyam aduga wari sanakhe tungda office so lonbagi khongjang chathagani toramba adu toktuna office mamangda wakat mifam chathakhi कोई तौबगी इमाइडेंसिंग अखोद ऑफिस अचौब प्रेसर में पीबीरईसे हौगिबा मे की तारीख 4 अखोगी हाना पुबीरंबा सात वीडियो से यरीगी टीसी ओने चखिबदगी मसी फावबा अखोगी ब्लॉक की स्थित ऑफिसर वीडियो से थाबीरक्तदना प्रजासिंगी पीगदब कुसुम पिथोप नमदबा अदुगा ब्लॉक सिंगी मखादा लेबा पंचायत सिंगदा चौखट थोरंगी थबक अमत तौब ngamaktabadagi प्रजासिंगी सु कुसुमन पिथोप ngamdabna खोरांग खुसाउनरपा अदुगा अखोई लेजरिबा मेंबरसिंग सु थबक थोरंतो पाखटपा ngamdabna मरम ओइबिदुना इमाइडेंसिंग खोसाउनरसि अखोई लाक्सरिबा चेयरपर्सन खरगा इमाइडेंसिंग सिगा भावतान वारी सानरबगी तुंगा इमाइडेंसे अखोई इमाइडेंसिंग ना मोई कुसुमन पिओना कन्ना तखलपदगी अखोई मतम मा थाजरे मरम मदुना सरकारना ले सिगा मरी लेनगुरसिंगना लाइबा तारीख 15 फावबगी मनुंगदा अखोगी मतम कुइना था मा हांगदन लेबा ब्लॉक सिगी वीडियो से थाबिरक्तना प्रजागी खुसुमन पिथोप ngamdriba aduga ब्लॉक सिगी मखादा लेरिबा पंचायत सिंगी थबक थोरम पाकप ngamdriba सिंग मनबियो सिगी अखोइना हाजैबा तारीख 15 की मनुंगदा अखोइना इमाइडन द थाजरिबा वीडियो लाआबा मतुंग कुन खुसुमन पिथोपनी खनंगबा प्रजागी तौबनी हाइदस्टेदा सरकारना वीडियो थाबिरक्तगदी प्रजासिंग हौरपगी हौदा अखोइना ngapupa ngamdaro haiba wafamsi aina chairperson mudi thamde ब्लॉक ता चंगले यंगदा वीडियो जी ट्रांसफर सकरे हाइना लेरमने अदो हजि था मा फावदा बजि लेतेना अनोबा ट्रांसफर सकरे हाइना पीबीदरे पैसा पीदरबनिना अनोबा वीडियो अनोबा सिंदिरगा खोगी प्रजा कुसुमनदा थुबा मतम पीबियो हाइया अदगी मरम ममदा इसा इsu lai su tambagi ba certificate adagi anel ogi bemi si chang khudima loina pandana lebire yam thuna thuma matamda video ano bama happy yo haina pajasi LPG gas consumer singna chakthong gas ase matau karamna sizinakadagi amadi khudong thibadagi matau karamna cheksin thorang sing lokhatkadagi haibig matangda all gas care AGC manipur state na mafam khudingi chathaduna lakpa awareness cum training program gi saruk ama oina ngasi su Bisnupur district ki kainau thongtakta leiba kaubru laibungda pangthokri how to use and how to take care LPG gas haiba pandamda pangthokliba awareness program adu kaubru kaunu BLF amadi sajik thaba BLF kainau thongtakka punna khusamaduna pangthokiba awareness program aduda all gas care AGC manipur state ki manager SI Joy Prakash amadi AGC manipur state ki field assistant su oiriba sumang lagi artist Happy Rajan amadi AGC manipur state ki caretaker Yumnam Ashni amadi AGC manipur state official kayana sarugya ki
Government of India ge Ministry of Education ge miyeng makhada state asida laiba school singda ngasidagi hauraga thasigi kunmapan fauba chayol ama chathagadaba Bharatiya Vasha Summer Camp Bishnupur district ki oinasu tonganba school singda ngasidagi haudokri Thoramadu Samagra Shiksha Department of Education School Amadi Department of SCERT Amadi 𝐍𝐞𝐰𝐬 Zone 4 Bishnupur ga kusamnana sinduna pangthokpani Oinam High School da ngasi pangthokpa hodokkiba thoramadu da school adugi mahiroi singda sign language Sanskrit Assamese English Hindi Marathi yauna India gi tonganba lol kayasu takpi tambikhi loinana makhatana district asigi manungda laiba Oinam Higher Secondary School Nambol Foizing number 6 Ningthokong Higher Secondary School Moirang Multipurpose Higher Secondary School Kasturba Gandhi Valika Vidyalaya yauna Manipur district laiba atai school singda chayol asima chap manana takpi tambibagi thabak pangthokani hairi Thoramadu Oinam High School gi headmistress Lucy Langbamna Oinam High School da laktuna thoramasi pangthok Kibagi amadi mahiroi singda akanaba mawongda mahi tambiba asigidamakta nungaiba amadi thagatpa fongdokhi M Sandhya Rani Devi Summer Camp ki Nodal Officer na fongdokhibada state asigi mahiroi singna makoina tamliba lol gi mathakta sign language amadi atai India ki tonganba state singi loan sing takpi tambiduna khanghallaga leibak asida leiriba mahiroi khudimak loan fauna handuna amaga wari sana handuna amato oibagi wakhal lakna pandamda thoramasi pangthokpani haiki Manipur gi oina rims ta ahan bo oina 3D tomosynthesis digital mammography machine sangakre machine du sangabagi thoramda rims ki director Professor Sunil Kumar Sharma medical superintendent and Sanjeev Din academics Professor L Rajesh Singh Nachingba Singh Sarugyaki Thoranga Mari Lenana Professor G Sunil Kumar Sharma na fongdokhibada machine asi ahan bo ina rims thamba asi yamna choktok chaningai ni machine asi gi matangda breast cancer matam chana khangdok pangam lagani machine asi Norris ki oinasu Assam gi hospital ani gi mathangda rims na ahum subani haina fongdokhi na koi ngasigi equipment 3D mammography sini Manipur gi lati ahamani aluga entire notice ki koi hapde machine ani silai natana koina hum su bhai bata aluga tai notice ki state yam sigi wanadi koina ahamani koi thamjani isi patient care koi rims ka last year ni umri ko yam kanna improvement laina ba kona jai government gi India gi through the koi gi atik chaba koida koi sanction me ambi ne equipment lai ko thai kabu laiba koi equipments laiba da kan koi government gi procedure me am lai matam tang delay to roga su koi na ngasi so to revision public ki especially koi ladies ki early detection of breast cancer da yam immensely help to buni ha bi koi na khanbar yam nuai je aduga media gi through da koi na any suspect laiba Lima panda yang na traga koi pancha pangam na sing koi rimsta la aga koi laiba surgery lagi medicine lagi refer to koi ne koi adna any breast lump ama laiba kanda tanaraga koi mammography to na bai jage aduga ngasi gi tanja si lore ngasai event jo hajagre koi gi rims ki radio diagnosis ki department koi na anobo equipment khara amasu yam thuna hapna ba to jage koi by plane ama yes kan si chawo equipment noi doi ni koi intervention radiology brain gi koi kan ta yaw kana koi surgery yaw kana koi na brain gi manung gi laiba disease me amma bungam gani ha chi thunjage aduga koi gi public da koi na thamjani ngi wafum amadi koi gi government hospital oibni na mayam koi gi kitang delay to wa lagi koi gi line da lai mu mayam koi public adum complain lai awadu koi gi best effort ona je koi lai sida aduga mayam na kari mu complain ajana adi kitang significant complain lai raga su koi gi MS ki office na traga direct ki office adum direct complain to su ya ai na ina su thamjani koi grievance su lai mu adana koi na tabjali si sida complain dia tu public ki bazari complain lak yo adana mayam na kai nu ba ya na serious so complain lai raga di
especially about the platform na tawidre city na tawidre na changi ka sa koi campaign lang yawe koi MS sulai koi head sulai ai su kita dia mo jadi adu anything like that adu campaign se pe thang si si har ga inga si event si da lang ko mo ya mo na thagat seri mai salu na sai positive adu ga koi ni actually so I be positive digital ke engage ni ko ni experience bi da na Sanjanbamda Arambai Tengoloi Ahum Thado Uhaina Wakan Mifam Fam Kri. Wakan Mifam Aduda Maira Pai Singna Arambai Tengol the Yaukiba Sing Yauning Duna Yaukibanati, Irebaki the Makta, Chong Tokuna, Tawai Pamudana Tokibangaktani, Maramaduna, Makoigi Matakta, Maral Pishinduna, Fakiba Yaning De, Condition Amata Yauduna, Makoibo Tuboda, Thado Pira Uhaina, appeal directly. Nakanamarom the soup, Kurai Chaitabi Directa, Arambai Tengoloi Ahum Fakibabu, Yaning the Bafongotuna, Miyamna, Kongjing Junction Ki. Han phabada yawa ngang manau cha ho cha manau cha magi mandom cha ne ko moi angang sing je phabje ta se na ko ya jani de mamang de so moi smaina chat ke je masana ya ne chat ki ba so na te mayam smaina irang ho ko se thok ki ba ga chane ba ji kham de kai hai de no ko condition am pe yaw de ne cha sing thadok pi yo mama so thang de yum mano am ta le ban sa bang kham de ko angang je condition am pe yaw de thadok pi yo mamang de so sakana chu thage ba mayam pi kre kun nga pa mamang de thok de sing je gobna de fly china ko ba pun da apha pun khai pun amata nang hale ha gi thage so mamang de le han ga ba ni masi pun ma yin bi ne sa sing condition am pe yaw de thadok pi si de gi hena kai ha jaga de mayam pun ma le ba ta ja mayam pun ma ma tin pa bi yo sa sing ji da ma ta akoi ma si su ya jan de Sanjanbamgi soyo amadi sampa ani punjalaga masigi darana je koi khamjabane Arambai habagi matangda mathang thang hadar yadra koi Vidya Bharati Shiksha Vikas Samiti Manipur Sinduna Reforms in School Education of Manipur Haiba Hiramda 3-day National Level Workshop Pangtokre. City Convention Center da Pangtokiba Thoromaduda Chief Minister Yumnang 𝐶𝐿 Chief Secretary Amadi Atai Makok Thongba Official Kaya Sarugyaki. Workshop aduna Landamasagi School Education System Fagathanbada Mating Pangduna Tungi Generation Singbu Masagi Responsibility Khangba Matik Chaba Citizen Amamam Oihanbada Mating Kharata Oirabasu Pangadauri. Hotel Encantona sponsor Tauraga Mangal Foundation Hairok Amasung Maipakpi Organizing Committee Anina City Club Hairoka Kusam Naraga City Club Hairoki Sanabungda Tim Kuntrani Thoina Group ni Panthokna Khaidukuna Pangthokliba 4th Maipakpi Memorial Trophy 2026 9A-side State Level Men's Open Football Tournament gi ngasi ahanba match ta Endeavour FC na Yaripok United FC bu goal amaga shinoda maithiba pikri Anishuba match ta Haibong Makong FC amadi Moirangcha FC goal ani chanaduna draw chatkri. Anirak Shubha Yausung Sports Game Mana Mathum Yenthokre Ngarang Hairok Part 2 Polo Ground da Chathariba
Chahi Lisingani Kungataruki, Yaushang Manung the Pangtokiba, Yaushing Sports Ki, Makok Matang Takraba Singda, Tomal Makong Youth Club na Sinduna, Manamatum Sing Yentokri. Manamatum Yentokpagi Toramaduda, TMYC, Hairoki President, Moirangtim Ashni Kumar Elias, Nanau Maitei, Hairok Municipal Council Gi Councillor Singh, Hairok Part 1, 2, 3 Gi Administrative Committee Gi Chairperson Amadi, Ward Member Singh Amadi, GM Departmental Gi Proprietor Ningthaujam Rajib Singh na Athoiba Mitungnen Singh Oina Sarugyaki. Thoromadu TMYC Gi Secretary and Thanilna Thoromadu Pangthokpagi Maramda Miyamda Pautumki Loinana Matungdasu Leptana Pangthokpa Ngamnaba Honagani Haiba Wafam Thamki. Thoromadu Chahi Naujariba Club Adugi Nupi Macha Singna Natki Jagoi Isai Kayaga Loinana Haudoki. Manamatum Yentokpagi Thoramaduda Yaushing Sports the Pangtokiba Tongan Tonganba event Singi Makok Matang Takraba Mioi Singda Mana Sing Yentoki Loinana Club Aduna Konba Jagadagi Class 10 Namari 12 the Mark Wangna Pass Toroklaba Singda Momento Pidana Kaikum Nabasu Utki Ngasigi Thoramaduda Club Ki Thomi Singh Mara Pai Singh Amadi Mahira Kaya Sarugyaki Aroibada Maruiba Pau Amuhanna. Mito Khandokpagi Mahut Yelhaumi Singbu Nam Shinduna Thamnaga Lainga Kaidana Bohotnabana Maruoina Lauri Haina Campaign for Just and Fair Delimitation Ki Finance Secretary Sunil Karamna Fungdokri. Amasung Imphal East ki Khurai Telepatida ngasi ayuk eviction drive chathabada mafam adugi miyamna athingba pirakpadagi chawna unkatnakri. Northeast Window TV na sandok chariba numidangi manipuri pau matanga sita loshinjari miyeng tabiri bapumna mapu amuka suhanna khurumjari. Manipur University of Culture Palace Compound Academic Session in Lisingani Kungitaru National Education Policy 2020 Makada 4th Year BA Degree Program Online Application Form Haba Hosel. Pijariba course in the BA in Dance, BA in Music, Manipuri Folk and Traditional Music, Hindustani Music, BA in Thangta, BA in Theatre, BA in Sankirtana, BA in Umanglai Harauba, BA in Travel Studies, BA in Visual Arts. Hairiba coursing asigi form thajinbagi matam June gitang tara dagi kunni tare fauba oizagini. Akupa marol gidamak ekagi website www.muc.ac.in tanglaga khandiba yadani. Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri. Educational Qualification MBA loiba oigadabani. Fresher amasung Experience lairaba miyoi singna apply tobiba yagani. Hena akupa marol kidamak 7005063196 natragana 9366230077 da contact tawiro natragana aikoigi office Sparkle Educational Service 2nd floor Northeast Window TV Building Hata New Chikon Road Imphal East Manipur da lengsin bira Hakchang Panatamgi Hairabadi, Iram the Masimakta the Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazabayaraba Amadi, Seliam Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabai Soy Impal East Lengsin Birau. Natraga, Aikogi phone number 6909 390666 call to Birau.